Thangjing Hillda Kaikhiba plane ado flight ka journey toba nungai batana tana yangi athu ahan nangnai adubu laibak thi duna accident oikrabadi hingbagi chance yamna wadi yamna kanbe speed ta pai maramna plane amana thenglubaga serious damage oi amasung maduda yawba fuel mai hoduna chak i tongkhiba mi hingbagi chance yamna wadi flight accident yamna common nati adubu accident ka tang thokri madugi manungda laibak thiraba Indian Airlines ki Boeing 737 type ki flight number 257 1991 da Imphal gi Thangjing Hillda Thengjinduna Kaikhi loina maduda tonglakiba mi humdoi amadi flight ki crew member taruk sikhi amate hinghodi accident ase Manipur gi laimai da thokibaga loina Indian aviation history da amuba numit amani Real Voice channel da adombu taram na oxinjari ano videos phangbibagi tamak channel asibu subscribe to sinbiu haijari Haidi flight ase Kolkata dagi pung taramathoi minute yangkhai ni thoi da paiba horakpani Kolkata gi damdam airport dagi Imphal tamna amasung pung tarani thoi minute yangkhai manga da Imphal da landing tawbugi wani adubu thungpham asida thunglakidre marakta oihanning da thodok thokre flight asina accident oiramdrabadi Imphal airport landing toramlaga amuk mi khara puraga Dimapur da taramlaga magi chatpham da mausagum chatkigani adubu numit aduda tonglekiba passenger singna kaidonung khalam loi adumna oikigani haibado Thangjing Hillda Chingmaina makhoi bu ngaiduna leramki laklo ngasidi na khoi punumak oiragani aigi tampakta mongpham na khoi gi haibagi matagom Flight asigi main pilot natraga captain adugi ming S Haldar kawi mahak 1985 ta Indian Airlines join tawbani aduga 3533 hour flight thobagi experience leiraba mioini amorom da magi co-pilot adugi ming DB Rai Chaudhary kawi mahak na 1986 ta Indian Airlines join tawkibani amasung total 1197 hours co-pilot oina service torokpagi experience leiraba mioini adubu soiro siro tamlamamadi experience na yadi masi angakpani passenger humpu nithoi gi manungda angang ama khakta yawi numit aduda flight aduda atai di loin adult ngaktani loina na air hostess Maria masu yauki siki flight ase Kolkata dagi laktuna Imphal gi Thangjing Hillda mapayo silakpa haibase thungdorabani minute mari mangagi purpose ni adubu thungkhidabani amuk hanna Pung tarani thoiga minute nipu mathoi tabada Imphal gi traffic control na flight asigi pilot sing da haikrabani instrumental landing system gi mateng na landing gi sem sabiro matang asida khangadabadi instrumental landing system use to haikibase bad weather oiba maramdani Masigi system instrumental landing system ase use to we numidang da landing to batanjada natraga bad weather oi batanjada numit ado Imphal amadi surrounding area da nong soidana churomgani nong thana leiramgani leichil nong phai leiramgani Kolkata dagi pairakre adubu Imphal da weather falamdre masi oibiai Instrumental landing system ase radio navigation ni ground ga plane ga nakna pau phau na biaba aduga makha dagi guide toraga safety landing tawhan bagi process amani runway ningti jana una ba pot kharasu thambajat ni anyway numit aduda flight ase instrumental landing system use to bagi damak sem saki pung tarani thoiga minute nipu manga taba tanjada flight ki pilot na ATC Imphal da heram ki instrumental landing system use to ba hojare aduga aikhoi phut lising manga wang ba mafam da leiri masina aroiba message ni plane adudagi masigi matungda pau phauna bangam khidre flight Thangjing khiram lagani adubu Imphal ATC na clear khanglam de flight ase really kaidokre haibado Imphal ATC ki office manu da kok sanai Khangaudana aeroplane amaga communication mang kharbasida tanjasida Imphal ATC na hekta paikhat kiba plane A320 amadi nga hak mang da paikharba plane 737 da haiki ngasai gi plane aduga communication natraga pau phauno bayabra adubu pau di phauno bangam khidre matamduda ATC Imphal na khala bayai makoi ga any maramama na communication ya khidrabasu plane masen yagadra haina really di matam aduda plane ado kaiduna mai chaklam lagani plane aduna accident oige torok patanja aduda passenger sing adugi phibam kari oiramgani kaya tami pairamgani
Nungthilgi pung amaga minute tara tasilaki plane asiki pausuk lay trabada local air force amadi paramilitary gi mateng na plane adugi final location gi matungin na search operation to bagi damak sem sai adubu numit adugi weather na helicopter operate to bagi we laiti amrom the flight aduna kai khiba matam du da hekta chatpa amasung mafam du da changlupa yabagi khudong chabusu walamgani nong chubani na nalamgani jinglakta jingthakta karam yogani awapa amani nongthilgi pung ani taba matamda local administration na khanghalaki plane ado thangjing chingda kaikhibani amasung imphal airport gi kilometer 15 muk lapna khan nongchup mai kai pangnani tonglakiba passenger singi manungda mi kunthra mathoi amadi angang ama imphal gi damak lakhibani aduga mi kunthra mathoi amana demapur chatpa kanglupni laibak thiba thodok asida chenakiba asiba sing da per head 5 lakhs tawtuna government piki aduga angang adugi damakta lakh ani makai piki hai experts singi viewpoint ta flight asina accident okiba se pilot aduna tanjado da tawpham thokpa step low tanja da soikibani suppose 5,000 feet paithagadaba kumthagadaba mafamda mark na henna around 7,000 natraga 10,000 feet kumthakiba direct aduga mahak ki wakhandana kharaga paithaba yari khanba adumna paitharubu tanjada chingmai oiramba adumna accident si oikiba oiramgani so thanks for watching channel asibu subscribe to view